ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯈꯨꯜ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯈꯨꯜ ꯑꯗꯨꯗ ꯃꯥꯔꯖꯤꯡꯅ ꯑꯀꯟꯕ ꯂꯥꯛꯅ ꯐꯥꯅ ꯉꯝꯗ꯭ꯔꯕ ꯅꯣꯔꯣꯛꯀꯤ ꯂꯥꯏ ꯀꯌꯥ ꯊꯥꯔꯛꯇꯨꯅ ꯈꯨꯡꯒꯪ ꯑꯗꯨꯕꯨ ꯑꯣꯠ ꯅꯩꯈꯤꯕ ꯑꯃꯗꯤ ꯃꯉꯣꯟꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯇꯦꯟꯅ ꯊꯥꯈꯤꯕ ꯅꯣꯡꯊꯣꯟꯕ ꯑꯃꯗꯤ ꯊꯣꯡꯂꯦꯟꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯁꯦꯝ ꯁꯥꯈꯤꯕ ꯑꯃꯗꯤ ꯊꯣꯡꯂꯦꯟꯅ ꯏꯔꯥꯏ ꯂꯩꯃ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯃꯗꯤ ꯑꯃꯥꯏꯕ ꯃꯥꯔꯖꯤꯡꯅ ꯑꯃꯥꯏꯕ ꯊꯝꯕꯧꯒꯤ ꯁꯛꯎꯗꯕ ꯇꯦꯟꯖꯩ ꯑꯗꯨꯕꯨ ꯁꯠꯂꯕ ꯃꯇꯨꯡ ꯈꯨꯡꯒꯪ ꯑꯗꯨꯕꯨ ꯅꯩꯈꯥꯏꯔꯒꯦ ꯈꯜꯂꯒ ꯇꯨꯝꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛꯇꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯣ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯗ꯭ꯔꯕꯅꯤ ꯑꯌꯨꯛꯀꯤ ꯃꯝꯂꯤ ꯇꯧꯔꯛꯄ ꯑꯗꯨꯗ ꯈꯨꯜ ꯊꯪꯅꯕꯗ ꯂꯩꯕ ꯃꯥꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯗ ꯆꯠꯅꯈꯤꯕꯁꯨ ꯌꯥꯎꯔꯕꯅꯤ ꯍꯧꯖꯤꯛ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯃꯈꯣꯏ ꯏꯌꯥꯝ ꯌꯥꯝꯗ꯭ꯔꯦ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯁꯦꯂꯨꯡꯕꯁꯨ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯂꯤ ꯃꯥꯒꯤ ꯁꯦꯕꯥꯒꯤꯗꯃꯛ ꯑꯃꯥꯏꯕ ꯊꯝꯕꯧꯁꯨ ꯃꯅꯥꯛꯇ ꯂꯩꯔꯤ ꯁꯣꯝꯗ ꯏꯃꯥ ꯏꯔꯥꯏ ꯂꯩꯃꯒꯤ ꯁꯪꯂꯦꯟꯗꯅꯤ ꯁꯪꯂꯦꯟ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯑꯃꯥꯏꯕ ꯌꯥꯎꯅ ꯃꯈꯣꯏ ꯅꯨꯄꯥ ꯈꯔ ꯑꯗꯣ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯔꯤꯉꯩ ꯊꯣꯡꯂꯦꯟꯗꯣ ꯁꯒꯣꯜ ꯈꯨꯗꯨꯞ ꯊꯥꯅ ꯌꯥꯡꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯃꯍꯥꯛ ꯂꯥꯛꯄ ꯎꯕꯗ ꯁꯪꯂꯦꯟꯗ ꯂꯩꯔꯝꯕ ꯃꯤꯌꯥꯝ ꯑꯗꯣ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅꯩ ꯃꯌꯥꯝꯅ ꯑꯣꯖꯥ ꯌꯧꯕꯤꯔꯛꯂꯗꯅ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯑꯣꯖꯥꯒꯤ ꯀꯔꯤ ꯃꯨꯠ ꯂꯩꯕꯤꯕ ꯍꯥꯏꯕꯤꯌꯨꯅꯦ ꯑꯣꯖꯥ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯊꯣꯡꯂꯦꯟꯅ ꯃꯌꯥꯝ ꯇꯥꯕꯤꯌꯨ ꯑꯩꯒ ꯉꯔꯥꯡꯁꯦ ꯏꯃꯥ ꯏꯔꯥꯏ ꯂꯩꯃꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯖꯔꯦ ꯃꯍꯥꯛꯅ ꯍꯥꯏꯕꯗ ꯃꯥꯔꯖꯤꯡꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕ ꯁꯅꯥꯁꯤꯡ ꯑꯁꯦ ꯏꯔꯥꯏ ꯂꯩꯃ ꯃꯉꯣꯟꯗ ꯄꯤꯔꯣ ꯃꯥꯒꯤ ꯃꯐꯝꯗ ꯊꯝꯂꯒ ꯁꯅꯥꯁꯤꯡ ꯑꯁꯦ ꯁꯪꯂꯒꯦ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯔꯥꯏ ꯂꯩꯃ ꯏꯃꯥꯗ ꯁꯪꯂꯦꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯃꯥ ꯑꯁꯤꯒꯤ ꯁꯅꯥꯒꯤ ꯂꯩꯇꯦꯡ ꯄꯨꯝꯅꯃꯛ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯊꯥꯗꯈ꯭ꯔꯁꯤ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯥꯔꯖꯤꯡꯅ ꯁꯤꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯅ ꯑꯃꯨꯛ ꯂꯧꯈꯠꯇꯨꯅ ꯏꯃꯥ ꯏꯕꯦꯝꯃ ꯏꯔꯥꯏ ꯂꯩꯃꯕꯨ ꯏꯔꯥꯠ ꯊꯧꯅꯤꯖꯔꯁꯅꯨ ꯑꯗꯨꯅ ꯃꯌꯥꯝ ꯏꯔꯥꯏ ꯂꯩꯃꯒꯤ ꯁꯅꯥꯒꯤ ꯂꯩꯇꯦꯡ ꯄꯨꯝꯅꯃꯛ ꯄꯨꯊꯣꯔꯛꯂꯣ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯊꯥꯗꯈ꯭ꯔꯁꯤ ꯊꯣꯡꯂꯦꯟꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅꯁꯨ ꯑꯗꯨꯅ ꯆꯨꯝꯒꯅꯤ ꯑꯃꯥꯏꯕ ꯃꯥꯔꯖꯤꯡꯅ ꯐꯪꯈꯤꯒꯗꯕꯒꯤ ꯁꯔꯨꯛ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕ ꯏꯔꯥꯏ ꯂꯩꯃ ꯏꯃꯥꯒꯤ ꯃꯁꯥꯏꯒꯣꯟꯗ ꯂꯩꯖꯔꯨꯕꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯌꯥꯅꯔꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯃꯥꯡ ꯃꯇꯝꯗꯒꯤ ꯆꯠꯅꯔꯛꯄ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯃ ꯑꯣꯏꯅ ꯁꯦꯂꯨꯡꯕꯒꯤ ꯑꯌꯥꯕ ꯑꯃ ꯌꯥꯎꯗꯅꯗꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯅ ꯀꯅꯥꯅꯣ ꯑꯃ ꯆꯠꯂꯒ ꯁꯦꯂꯨꯡꯕꯗ ꯄꯥꯎ ꯄꯤꯔꯨꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯣꯡꯂꯦꯟꯅ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯍꯧꯖꯤꯛꯃꯛ ꯏꯔꯥꯏ ꯂꯩꯃꯒꯤ ꯁꯅꯥꯒꯤ ꯂꯩꯇꯦꯡꯁꯤꯡ ꯑꯁꯦ ꯂꯧꯊꯣꯔꯛꯂꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯇꯛꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯃꯌꯥꯝꯁꯨ ꯍꯣꯏꯗ ꯑꯁꯨꯛ ꯂꯨꯔꯕ ꯀꯟꯗꯥ ꯑꯁꯤꯗꯕꯨ ꯁꯦꯂꯨꯡꯕꯒꯤ ꯋꯥ ꯉꯥꯏꯗꯨꯅ ꯂꯩꯕ ꯍꯧꯅꯗꯦ ꯍꯥꯏꯗꯨꯅ ꯏꯃꯥ ꯏꯔꯥꯏ ꯂꯩꯃꯒꯤ ꯂꯥꯏꯁꯪꯗ ꯑꯃꯥꯏꯕ ꯑꯍꯟ ꯆꯥꯏꯈꯣꯟꯅ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥ ꯏꯔꯥꯏ ꯂꯩꯃꯒꯤ ꯁꯅꯥꯒꯤ ꯂꯩꯇꯦꯡ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯪꯂꯦꯟ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯏ ꯑꯗꯨꯒ ꯊꯣꯡꯂꯦꯟꯗ ꯁꯅꯥꯁꯤꯡ ꯑꯗꯣ ꯄꯤꯅꯅꯕ ꯇꯧꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤ ꯄꯥꯏꯔꯛꯄ ꯇꯥꯅꯣ ꯈꯪꯗꯕ ꯇꯥ ꯑꯃꯅ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤꯕ ꯊꯣꯡꯂꯦꯟꯒꯤ ꯃꯅꯪꯒꯟꯗ ꯐꯥꯎꯅ ꯊꯤꯜꯂꯛꯂꯒ ꯇꯥꯖꯤꯟꯅ ꯊꯕꯥꯛꯇ ꯐꯥꯎꯗꯣꯛꯇꯨꯅ ꯂꯦꯡꯗꯨꯅ ꯂꯩꯔꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯛꯏ ꯇꯥ ꯑꯗꯨꯅ ꯄꯥꯏꯔꯛꯏꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯊꯣꯡꯂꯦꯟ ꯑꯃꯗꯤ ꯅꯣꯡꯊꯣꯟꯕꯗꯣ ꯁꯒꯣꯜ ꯑꯃꯃꯝ ꯊꯧꯗꯨꯅ ꯂꯥꯛꯄꯗꯨ ꯎꯔꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯁꯅꯥ ꯁꯤꯟꯅꯒꯦ ꯇꯧꯔꯤꯕ ꯍꯧꯖꯤꯛ ꯇꯥꯅ ꯊꯤꯟꯈꯤꯕ ꯊꯣꯡꯂꯦꯟ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯅꯥ ꯂꯧꯒꯦ ꯇꯧꯔꯝꯕ ꯊꯣꯡꯂꯦꯟ ꯑꯗꯣ ꯇꯞꯅ ꯑꯃꯨꯕ ꯃꯩꯈꯨ ꯑꯣꯟꯊꯣꯛꯇꯨꯅ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯄꯥꯏꯈ꯭ꯔꯦ ꯑꯃꯗꯤ ꯃꯥꯅ ꯇꯣꯡꯂꯛꯄ ꯁꯒꯣꯜ ꯑꯗꯨꯁꯨ ꯑꯃꯨꯕ ꯎꯐꯨꯜ ꯑꯣꯟꯗꯨꯅ ꯄꯥꯏꯈ꯭ꯔꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯡꯂꯦꯟ ꯑꯃꯗꯤ ꯅꯣꯡꯊꯣꯟꯕꯗꯣ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯤ ꯃꯗꯨꯗ ꯊꯣꯡꯂꯦꯟꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯔꯤꯒꯤ ꯏꯔꯥꯏ ꯂꯩꯃ ꯏꯃꯥꯒꯤ ꯁꯅꯥꯁꯤꯡ ꯑꯗꯨꯕꯨ ꯄꯤꯈꯤꯅꯕ ꯇꯧꯔꯤꯕꯅꯣ ꯅꯈꯣꯏꯕꯨ ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯤꯑꯣꯏ ꯉꯥꯛꯇꯔꯣ ꯅꯈꯣꯏꯅ ꯍꯩꯔꯤꯕ ꯃꯍꯩ ꯑꯗꯨꯕꯨ ꯀꯤꯕꯅ ꯍꯦꯃꯟꯈꯤꯗꯨꯅ ꯄꯨꯝꯅꯃꯛ ꯀꯥꯎꯔꯕ꯭ꯔꯣ ꯆꯠꯂꯣ ꯁꯅꯥꯁꯤꯡ ꯑꯗꯣ ꯏꯃꯥꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯊꯝꯂꯨꯔꯣ ꯑꯁꯨꯝꯅ ꯊꯣꯡꯂꯦꯟꯅ ꯉꯥꯡꯕꯗꯒꯤ ꯑꯃꯥꯏꯕ ꯑꯍꯟ ꯆꯥꯏꯈꯣꯟꯗꯣ ꯏꯀꯥꯏ ꯏꯔꯥꯏ ꯂꯩꯃ ꯏꯃꯥꯒꯤ ꯁꯪꯂꯦꯟꯗ ꯁꯅꯥꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯊꯝꯂꯨꯔꯤ
ꯃꯥꯗ ꯅꯠꯇꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯏꯀꯥꯏꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯂꯦꯟꯅ ꯍꯥꯏꯔꯛꯏ, ꯃꯌꯥꯝ, ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ꯫ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯆꯠꯅꯕ ꯌꯥꯕꯒꯤ ꯊꯥꯛꯇ ꯃꯍꯩ ꯃꯁꯤꯡ ꯍꯩꯔꯕ ꯃꯤꯁꯛꯅꯤ꯫ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯥꯔꯖꯤꯡꯕꯨ ꯊꯦꯡꯅꯒꯗꯕꯅꯤ꯫ ꯉꯔꯥꯡ ꯑꯍꯤꯡ ꯑꯩꯒ ꯏꯃꯥ ꯏꯔꯥꯏ ꯂꯩꯃꯒ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯕꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯂꯝꯕꯤ ꯅꯤꯖꯔꯨꯕꯗ ꯏꯃꯥꯅ ꯍꯥꯏꯔꯝꯃꯤ, ꯃꯥꯔꯖꯤꯡꯅ ꯄꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯨꯗꯨꯅ ꯁꯥꯊꯧꯕ ꯑꯃꯗꯣꯟꯒꯤ ꯆꯤꯡꯗ ꯂꯥꯛꯎ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯑꯗꯨ ꯁꯥꯊꯧꯕ ꯑꯃꯗꯣꯟꯗ ꯁꯤꯟꯅꯈ꯭ꯔꯣ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯂꯩꯇ꯭ꯔꯕꯗꯤ ꯃꯍꯩ ꯍꯩꯕ ꯃꯥꯔꯖꯤꯡ ꯀꯔꯤꯃꯠꯇ ꯃꯍꯩ ꯍꯩꯔꯔꯣꯏ꯫ ꯑꯗꯨꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯍꯨꯝ ꯑꯗꯨ ꯄꯨꯗꯨꯅ ꯁꯥꯊꯧꯕ ꯑꯃꯗꯣꯟꯒꯤ ꯆꯤꯡꯗ ꯆꯠꯂꯨ꯫ ꯑꯩꯅꯁꯨ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯔꯥꯏ ꯂꯩꯃ ꯏꯃꯥꯗꯣ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯂꯨꯞꯈꯤ꯫ ꯑꯗꯨꯅ ꯃꯌꯥꯝ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯃꯥꯔꯖꯤꯡꯒ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯑꯩꯅ ꯈꯪꯂꯦ꯫ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯍꯨꯝ ꯑꯗꯨ ꯂꯧꯔꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯊꯣꯡꯂꯦꯟꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯃꯅ, ꯑꯣꯖꯥ, ꯂꯥꯏꯔꯤꯛꯇꯣ ꯑꯩꯈꯣꯏꯅ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯂꯩꯕꯒꯤ ꯁꯔꯨꯛ ꯃꯥꯔꯖꯤꯡꯗꯨ ꯑꯣꯏꯅ ꯍꯥꯠꯇꯣꯛꯂꯁꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯆꯠꯂꯒ ꯃꯥ ꯑꯃ ꯍꯥꯠꯄꯗ ꯀꯔꯤꯁꯨ ꯂꯩꯇꯕ ꯊꯕꯛꯅꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯡꯊꯣꯟꯕꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ, ꯃꯌꯥꯝ, ꯃꯥꯔꯖꯤꯡꯁꯦ ꯏꯆꯝ ꯆꯝꯕ ꯑꯃꯥꯏꯕ ꯑꯃ ꯅꯠꯇꯦꯅꯦ꯫ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯕ ꯍꯥꯏꯕꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯆꯪꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯂꯥꯂꯧꯅꯤ ꯃꯥꯅ ꯁꯤꯜꯂꯛꯀꯗꯧꯔꯤꯕꯁꯦ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯁꯨ ꯎꯔꯕ ꯅꯠꯇ꯭ꯔꯣ? ꯁꯒꯣꯜ ꯇꯣꯡꯕ ꯑꯃ ꯂꯥꯛꯂꯒ ꯁꯅꯥꯁꯤꯡ ꯑꯁꯤ ꯄꯨꯅꯅꯕ ꯍꯣꯠꯅꯔꯝꯂꯤꯕꯗꯣ꯫ ꯑꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯆꯪꯁꯤꯟꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯆꯪꯁꯤꯟꯗꯕꯗꯤ ꯌꯥꯗꯦ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯣꯖꯥ ꯑꯃꯥꯏꯕ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ꯫ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏ ꯈꯔ ꯂꯩꯕꯤꯍꯧꯔꯣ, ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯔꯅ ꯃꯥꯔꯖꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯂꯥꯟꯊꯦꯡꯅꯔꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯋꯥ ꯇꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯄꯨꯂꯞ ꯏꯔꯥꯏ ꯂꯩꯃ ꯏꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯒ ꯃꯥꯔꯖꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯀꯗꯕ ꯃꯤꯁꯤꯡ ꯑꯗꯣ ꯈꯟꯗꯣꯛꯂꯤ꯫ ꯑꯗꯨꯒ ꯁꯪꯂꯦꯟ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯜꯍꯧꯒꯗꯕ ꯀꯥꯡꯕꯨ ꯑꯗꯨꯁꯨ ꯈꯟꯗꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯤꯟꯗꯣꯛꯅꯔꯤꯉꯩ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯑꯇꯤꯌꯥ ꯃꯊꯛꯇ ꯑꯃꯨꯕ ꯆꯕꯨꯜ ꯑꯗꯣ ꯄꯥꯏꯔꯛꯂꯤ꯫ ꯍꯟꯗꯛꯇꯤ ꯆꯕꯨꯜ ꯑꯃꯇꯪ ꯅꯠꯇ꯭ꯔꯦ, ꯑꯍꯨꯝ ꯁꯨꯔꯤ꯫ ꯑꯁꯨꯝꯅ ꯄꯥꯏꯔꯛꯂꯤꯕ ꯑꯃꯨꯕ ꯆꯕꯨꯜ ꯑꯗꯨꯅ ꯈꯨꯜ ꯑꯗꯣ ꯍꯦꯛ ꯌꯧꯕꯒ ꯑꯃꯨꯕ ꯃꯩꯈꯨ ꯃꯌꯥꯝꯅ ꯑꯇꯤꯌꯥ ꯄꯨꯝꯕ ꯀꯨꯞꯁꯤꯜꯂꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯠ ꯃꯉꯥꯜ ꯐꯪꯗꯗꯨꯅ ꯄꯨꯡꯃꯝ ꯃꯝꯁꯤꯜꯂꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡꯊꯛꯇꯒꯤ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯕꯔꯖ ꯀꯌꯥ ꯇꯥꯔꯛꯇꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯌꯨꯝ ꯀꯌꯥ ꯃꯩꯅ ꯆꯥꯛꯂꯤ ꯑꯃꯗꯤ ꯃꯤ ꯀꯌꯥꯁꯨ ꯁꯤꯕ ꯌꯥꯎꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯍꯤꯡꯆꯥꯏ ꯌꯥꯏꯇꯝꯕ ꯃꯥꯟꯕ ꯋꯥꯡꯖꯤꯡ ꯋꯥꯡꯕ ꯅꯣꯔꯣꯛꯀꯤ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯂꯩꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯇꯨꯅ ꯑꯐꯪ ꯑꯐꯪꯕ ꯍꯥꯠꯄ ꯍꯧꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯑꯃꯥꯏꯕꯁꯤꯡꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯛꯂꯤ꯫ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯛꯇꯗ ꯅꯠꯇ꯭ꯔꯤ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯝꯕ ꯍꯧꯖꯤꯛꯅ ꯑꯇꯣꯞꯄ ꯈꯨꯜꯗ ꯂꯥꯟꯖꯦꯟꯅꯈꯤꯕ ꯃꯤꯌꯥꯝ ꯃꯔꯨꯗꯁꯨ ꯑꯋꯥ ꯆꯩꯅꯥ ꯀꯌꯥ ꯐꯥꯎꯍꯟꯗꯨꯅ ꯋꯥꯅ ꯆꯥꯛꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯂꯥꯎꯅꯔꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯡꯂꯦꯟꯅ ꯑꯁꯨꯝꯅ ꯐꯠꯇ꯭ꯔꯕ ꯂꯥꯌꯥꯝꯁꯤꯡ ꯑꯁꯤꯒ ꯂꯥꯟꯊꯦꯡꯅꯗꯨꯅ ꯑꯁꯨꯝ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯃꯊꯪ ꯁꯤꯔꯛꯄ ꯅꯠꯇꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ꯫ ꯑꯗꯨꯅ ꯅꯈꯣꯏ ꯈꯔ ꯋꯥꯔꯕꯁꯨ ꯋꯥꯅ ꯂꯥꯟꯊꯦꯡꯅꯍꯧꯔꯣ, ꯑꯗꯨꯒ ꯑꯩꯈꯣই ꯈꯔꯅ ꯃꯥꯔꯖꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯊꯣꯡꯂꯦꯟ ꯑꯃꯗꯤ ꯅꯣꯡꯊꯣꯟꯕꯗꯣ ꯃꯈꯣꯏ ꯈꯔꯒ ꯃꯥꯔꯖꯤꯡꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯃꯥꯔꯖꯤꯡꯒꯤ ꯎꯃꯪ ꯑꯗꯨ ꯌꯧꯔꯤ꯫ ꯑꯗꯨꯕꯨ ꯎꯃꯪ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯂꯩꯕ ꯎꯈꯤꯗꯦ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯃꯅ ꯊꯣꯡꯂꯦꯟꯗ, ꯑꯣꯖꯥ, ꯀꯔꯤꯃꯠꯇꯁꯨ ꯂꯩꯇꯕ ꯎꯃꯪ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯀꯥꯟꯅꯅꯕꯅꯣ? ꯑꯁꯣꯝꯗꯅ ꯑꯀꯟꯕ ꯂꯥꯟꯊꯦꯡꯅꯍꯧꯔꯤ꯫ ꯂꯥꯟ ꯂꯩꯊꯣꯛꯄ ꯑꯣꯏꯅ ꯊꯣꯛꯀꯅꯤꯗ ꯃꯁꯤꯗꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯊꯣꯡꯂꯦꯟꯅ ꯀꯔꯤꯁꯨ ꯇꯥꯁꯤꯜꯂꯨꯗꯦ꯫ ꯃꯍꯥꯛꯅ ꯇꯞꯅ ꯐꯝꯊꯔꯒ ꯃꯈꯨꯠ ꯑꯗꯣ ꯂꯩꯕꯥꯛꯇ ꯅꯝꯂꯒ ꯃꯥꯔꯖꯤꯡꯕꯨ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯍꯩꯖꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯌꯦꯡꯕꯗꯒꯤ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯂꯤ꯫ ꯃꯁꯤꯗꯒꯤ ꯊꯣꯡꯂꯦꯟꯅ ꯅꯣꯡꯊꯣꯟꯕꯗ ꯌꯦꯡꯉꯛꯏ꯫ ꯃꯤꯠꯌꯦꯡ ꯑꯗꯣ ꯈꯪꯕꯗꯒꯤ ꯅꯣꯡꯊꯣꯟꯕꯅ ꯃꯥꯅ ꯄꯥꯏꯔꯛꯄ ꯊꯥꯡꯁꯥꯡ ꯑꯗꯨꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯂꯩꯃꯥꯏꯗ ꯌꯨꯡꯈꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯌꯨꯡꯕꯒ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯥꯞꯅ ꯌꯨꯝ ꯑꯃ ꯂꯩꯕꯗꯨ ꯎꯔꯦ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨ ꯌꯧꯅꯅꯕ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯀꯤꯔꯕ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃꯅ ꯎꯇꯣꯟꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯤ꯫
Madu ubada amaiba mayamdo swai lawi. Asumna sarang aduna leiringai usa amada lepaga leiramba musin muba laimu ama magi masa ado maikhu oi manil loina musin muna yangna paisilakga amaiba amagi masada sapu kana thomki. Maduda amaiba ado leimaida longna takhi. Asumna laimu aduna thomkiba amaiba ado kudak aduda musin musilaktuna khrak khrak kangchinkhri. Yengbada mi asiba akangba mankri. Matau asumna amaiba amana kiningai oiba mawongda siba sida mayamdo chenaba hori. Maduda nongthonbana magi thang aduda lewa solaga haujik laimu amana hatkiba amaiba aduda khangtheng thinki. Adumne hek thilubada amaiba adubu halamba laimu ado law khongba hori. Mahanga lawrakpa aduda ati atupada leiriba laimu mayam adusu makhoi mayamgi manak tamna paisilakli. Maduda thonglena mayam punamak nangi thona utuna lanthengdaro. Asi hairamaga nongthonbaga punna mabani marjingi sang aduda chensinkhri. Matam aduda marjingdo mamit wisinduna mamangda migi makok sagi makok amadi I asingba kaya katuna maira thanduna akanba puja torumki. Madu ubada nongthonbana tanja se manghal lagumsi larika se lawdrabasu yananaba ai hekta halage haiduna mana paiba thang aduna yanthagi haiduna haithari. Asumna mahakna hek haitharakpaga nongthonbado lengoi lamgi marbumi amada phaugalakli. Maduda nongthonbado punga ngai akoiba aduda koyeng yengi. Adubu magi akoibada samudragum pakna sandokriba lengoi mayam adu natana karisu udrei. Tauriba matau aduda mahak punga ngai. Tanja aduda thonglena itaw nongthonba nangbu kaidorage haiduna kaubage makhol taaki. Maduda nongthonbana itaw ai marbumi amada leire haiduna khumki. Maduda thonglena makhutta lewa ama solaga nongthonbagi mamaida khubakna thaki. Adumna thabada nongthonbada hanagi wakhalda lakli. Mahana wakhal lakpadati mahak thonglengi sagol maningda tongduna leiramli. Maduda nongthonbana itaw aina karamna sida leiramlibano haina hanglai. Maduda thonglena itaw nangna marjingda thangna haitharamlaga asaba murtigum leikhibaduda aina kaidoroge hangbada nangna ai marbumida leire haibagi makhol aina taki. Maduda aina khupakna thabada wakhal laktana ibani sagol tongaga thoro ibanatro. Thonglengi wafam madu tabada nongthonbana khali o aina marbumidagi amu halakpagi wakhal maraktuda itawna sagol thokhiba is kayada haikraba majingi mahaino aibu ngahaktangdi magi michangna koipu hekpuida. Aduga aigi sagolna kada chitkraba itaw aigi sagoldi nongthonbagi wahang adu tabada thonglena karinuri itaw nangbu bhab amata tadrabro nangi sagoldudi marjingna thoroga chakhrabaduri. Wadu tabada nongthonbana mana pukhraboire adu larekti kamdoboi taw. Maduda thonglena sese aina pairi se haujik amudon sing joroklabani wakhal taro itaw. Asi haina duna thonglen amadi nongthonbada amudon singi lambi aduda yangna thoroi. Somdana marjinga sagol thongna wakhal ama lai. Karino makhoina igi maikaya tanarakpagi mahut maikay amarobda chenkribasibo. Ai amukta yenge. Asi khalaga amit usinduna yengi aduga marjingna is mangledana sidi. Aigi makai punamak mangwa taraba adudi aisu amudon singda chattaba yadre. Asi khanduna marjing su magi sagol ado yamna yangna thoroklei. Sagol adugi khongthangdi yamna thangdi adubu yangmadi yamna yangki. Asumna thorakpana thonglen amadi nongthonbana yangna sagol thongduna amudon singda chatliba makhoi ani adugi manak joroklei. Marjingi sagolgi makhol tabada nongthonbana tungda hanna yenglubada marjingdo makhoi tamna tanarakpada uri. Madu ubada nongthonbana itaw thonglen marjing sei aikhoi tamna tanaraklei sagol jangna thoro itaw. Asumna haibadagi sagol ado yangna thoroklei aduga amudon singthak lomda thogalai. Adubu sagol laduna makhoi anigi arumba aduga loinana
ꯆꯤꯡꯗ ꯀꯥꯈꯠꯄ ꯑꯗꯣ ꯉꯝꯗꯕꯗꯒꯤ ꯈꯣꯡꯖꯦꯜ ꯇꯞꯊꯈ꯭ꯔꯤ꯫ ꯃꯗꯨꯗ ꯊꯣꯡꯂꯦꯟꯅ ꯈꯣꯡꯅ ꯆꯦꯜꯂꯁꯤ ꯍꯥꯏꯗꯨꯅ ꯁꯒꯣꯜꯗꯒꯤ ꯆꯣꯡꯈꯠꯗꯨꯅ ꯆꯦꯟꯕ ꯍꯧꯏ꯫ ꯃꯗꯨꯗ ꯅꯣꯡꯊꯣꯟꯕꯅ "ꯏꯇꯥꯎ, ꯍꯧꯖꯤꯛ ꯆꯤꯡ ꯑꯁꯤ ꯌꯧꯔꯦ, ꯀꯗꯥꯏ ꯇꯥꯟꯅ ꯑꯃꯨꯛ ꯆꯦꯟꯒꯗꯕꯅꯣ? ꯃꯗꯨꯒꯤ ꯀꯥꯟꯅꯕꯅ ꯀꯔꯤꯅꯣ ꯏꯇꯥꯎ?" ꯅꯣꯡꯊꯣꯟꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯣꯡꯂꯦꯟꯅ ꯅꯣꯡꯊꯣꯝꯕꯁꯦ ꯃꯥꯔꯖꯤꯡꯒꯤ ꯂꯩꯋꯥꯅ ꯁꯨꯝꯂꯨꯕꯗꯒꯤ ꯋꯥꯈꯜ ꯆꯣꯏꯕ ꯍꯧꯔꯛꯂꯦ ꯍꯥꯏꯕ ꯈꯪꯂꯤ꯫ ꯃꯔꯝꯗꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯍꯥꯟꯅ ꯑꯃꯣꯗꯣꯟ ꯆꯤꯡꯗ ꯇꯧꯒꯗꯕ ꯄꯨꯝꯅꯃꯛ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯅꯃꯛ ꯀꯧꯔꯛꯄ ꯑꯁꯤꯗ ꯊꯣꯡꯂꯦꯟ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯅꯣꯡꯊꯣꯟꯕꯗ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯃꯥꯔꯖꯤꯡꯅ ꯆꯤꯡꯊꯛ ꯑꯁꯤꯗ ꯂꯩꯋꯥ ꯁꯣꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯏꯕꯥꯅꯤ ꯆꯦꯟꯕ ꯇꯥꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯂꯩꯋꯥ ꯁꯣꯜꯂꯛꯂꯕꯗꯤ ꯁꯣꯏꯗꯅ ꯁꯥꯊꯧꯕ ꯑꯃꯣꯗꯣꯟ ꯊꯣꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯆꯤꯡ ꯑꯁꯤꯗ ꯐꯠꯇꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃꯠꯇ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯏꯇꯥꯎ." ꯑꯁꯨꯝꯅ ꯊꯣꯡꯂꯦꯟꯅ ꯃꯥꯒꯤ ꯃꯇꯥꯎ ꯅꯣꯡꯊꯣꯟꯕꯗ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯥꯔꯖꯤꯡꯗꯣ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯤ꯫ ꯃꯗꯨꯗ ꯃꯥꯔꯖꯤꯡꯅ ꯂꯥꯏꯔꯤꯛ ꯑꯍꯨꯝꯗꯣ ꯃꯉꯣꯟꯗ ꯄꯤꯔꯛꯅꯕ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯊꯣꯡꯂꯦꯟꯅ ꯂꯥꯏꯔꯤꯛ ꯑꯗꯣ "ꯑꯩꯈꯣꯏꯅ ꯄꯨꯔꯛꯇꯦ, ꯅꯪꯒꯤ ꯁꯪꯂꯦꯟꯗ ꯂꯩꯍꯧꯔꯕꯅꯤ" ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯔꯖꯤꯡꯅ "ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥ ꯃꯥꯜꯂꯨꯔꯕ꯭ꯔꯥ" ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯊꯣꯡꯂꯦꯟꯕꯨ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯊꯥꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯥꯊꯧꯕ ꯑꯃꯣꯗꯣꯟ ꯑꯗꯣ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯥꯔꯖꯤꯡꯗ ꯀꯔꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯐꯠꯇ꯭ꯔꯕ, ꯃꯤꯕꯨ ꯃꯥꯡꯍꯟꯕ ꯉꯝꯕ ꯂꯩꯋꯥ ꯁꯤꯖꯤꯟꯅꯔꯤꯕꯅꯣ, ꯃꯗꯨ ꯈꯨꯗꯛꯇ ꯂꯦꯞꯄꯨ ꯍꯥꯏꯅ ꯂꯥꯎꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯥꯄꯜꯅ ꯌꯣꯝꯂꯕ ꯃꯥꯔꯖꯤꯡꯅ ꯁꯥꯊꯧꯕ ꯑꯃꯣꯗꯣꯟꯗ ꯅꯣꯛꯂꯒ "ꯑꯩꯗꯤ ꯅꯪꯒꯨꯝꯕꯅ ꯀꯤꯍꯟꯕꯗ ꯆꯠꯀꯗꯕ ꯑꯃꯥꯏꯕ ꯅꯠꯇꯦ." ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯀꯥꯝꯂꯛꯄꯗ ꯑꯃꯣꯗꯣꯟꯗꯣ ꯑꯀꯟꯕ ꯅꯣꯡꯂꯩꯅ ꯍꯨꯝꯕꯒꯨꯝꯅ ꯐꯅ ꯌꯥꯝꯅ ꯁꯥꯡꯅ ꯆꯦꯟꯊꯣꯛꯏ꯫ ꯃꯗꯨꯗ ꯑꯃꯣꯗꯣꯟꯅ ꯁꯥꯎꯅ ꯃꯥꯒꯤ ꯅꯣꯡꯊꯥꯡꯒꯨꯝ ꯂꯪꯂꯕ ꯊꯥꯡꯁꯥꯡ ꯑꯗꯣ ꯁꯠꯇꯣꯔꯛꯂꯒ ꯃꯥꯔꯖꯤꯡꯗ ꯂꯪꯏ꯫ ꯃꯗꯨꯗ ꯃꯥꯔꯖꯤꯡꯅ ꯆꯦꯟꯊꯣꯛꯍꯧꯕꯗꯒꯤ ꯃꯉꯣꯟꯗꯗꯤ ꯄꯥꯟꯈꯤꯗ꯭ꯔꯤ, ꯑꯗꯨꯕꯨ ꯁꯒꯣꯜꯗ ꯄꯥꯟꯗꯨꯅ ꯁꯒꯣꯜ ꯑꯗꯣ ꯁꯤꯔꯤ꯫ ꯃꯗꯨ ꯎꯕꯗ ꯅꯣꯡꯊꯣꯟꯕꯅ "ꯉꯁꯤꯁꯨ ꯑꯩꯒꯤ ꯁꯒꯣꯜ ꯁꯤꯔꯕ?" ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯃꯗꯨꯗ ꯁꯥꯊꯧꯕ ꯑꯃꯣꯗꯣꯟꯅ ꯅꯣꯡꯊꯣꯟꯕꯗ ꯌꯦꯡꯉꯒ ꯂꯩꯔꯤꯉꯩ ꯃꯥꯔꯖꯤꯡꯅ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯁꯎꯗꯕ ꯇꯦꯟꯖꯩ ꯑꯗꯣ ꯀꯥꯞꯂꯛꯂꯤ꯫ ꯇꯦꯟꯖꯩ ꯑꯗꯨꯅ ꯄꯥꯟꯕꯗ ꯁꯥꯊꯧꯕ ꯑꯃꯣꯗꯣꯟ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯥꯔꯖꯤꯡꯒꯤ ꯇꯨꯡꯗ ꯈꯪꯍꯧꯗꯅ ꯂꯦꯞꯂꯔꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯉꯛ ꯑꯗꯣ ꯀꯛꯈꯤ꯫ ꯑꯗꯨꯝꯅ ꯃꯥꯔꯖꯤꯡꯅ ꯃꯀꯣꯛ ꯌꯥꯎꯗꯅ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯕꯗꯨ ꯎꯕꯗ ꯅꯣꯡꯊꯣꯟꯕ ꯑꯃꯗꯤ ꯊꯣꯡꯂꯦꯟ ꯃꯤꯍꯨꯟ ꯁꯨꯈꯤꯗ꯭ꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯣꯗꯣꯟꯗꯣ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯉꯛꯏ꯫ ꯃꯗꯨꯗ ꯊꯣꯡꯂꯦꯟꯅ ꯈꯨꯔꯨꯛ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯈꯣꯏꯔꯨꯝꯖꯔꯛꯏ꯫ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯍꯨꯝ ꯑꯗꯣ ꯁꯥꯊꯧꯕ ꯑꯃꯣꯗꯣꯟꯗ ꯄꯤꯈꯤ꯫ ꯃꯗꯨ ꯎꯕꯗ ꯁꯥꯊꯧꯕ ꯑꯃꯣꯗꯣꯟꯅ "ꯅꯈꯣꯏ ꯏꯔꯥꯏ ꯂꯩꯃ ꯏꯃꯥꯅ ꯊꯥꯔꯛꯄ꯭ꯔꯥ?" ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯊꯣꯡꯂꯦꯟꯅ "ꯃꯥꯅꯤ" ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯥꯊꯧꯕ ꯑꯃꯣꯗꯣꯟꯅ ꯂꯥꯏꯔꯤꯛ ꯑꯍꯨꯝꯗꯣ ꯂꯧꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯊꯣꯡꯂꯦꯟ ꯑꯃꯗꯤ ꯅꯣꯡꯊꯣꯟꯕꯗ ꯌꯦꯡꯉꯒ "ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ" ꯍꯥꯏꯅ ꯂꯥꯎꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯡꯂꯦꯟ ꯑꯃꯗꯤ ꯅꯣꯡꯊꯣꯟꯕꯁꯨ ꯃꯥꯔꯖꯤꯡꯒꯤ ꯁꯪꯂꯦꯟ ꯂꯩꯕ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯂꯥꯏꯃꯨ ꯃꯌꯥꯝꯒ ꯂꯥꯟꯊꯦꯡꯅꯍꯧꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯣ ꯂꯦꯞ ꯂꯦꯞꯇꯨꯅ ꯑꯁꯥꯕ ꯃꯨꯔꯇꯤꯒꯨꯝ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟꯅ ꯃꯇꯥꯎ ꯅꯣꯡꯊꯣꯟꯕꯗ "ꯏꯇꯥꯎ, ꯂꯩꯔꯤꯕ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯍꯟꯖꯤꯜꯂꯛꯅꯅꯕ ꯈꯨꯕꯥꯛꯇ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯃꯃꯥꯏꯗ ꯊꯥꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯅꯕꯗꯒꯤ ꯅꯣꯡꯊꯣꯟꯕꯅꯁꯨ "ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯂꯦ ꯏꯇꯥꯎ" ꯍꯥꯏꯗꯨꯅ ꯅꯣꯡꯊꯣꯟꯕ ꯑꯃꯗꯤ ꯊꯣꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯂꯦꯞ ꯂꯦꯞꯇꯨꯅ ꯑꯁꯥꯕ ꯃꯨꯔꯇꯤꯒꯨꯝ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯑꯃꯒ ꯑꯃꯒ ꯀꯣꯌꯦꯡ ꯌꯦꯡꯅꯩ꯫ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯀꯤ ꯀꯣꯅꯨꯡꯗꯨꯗꯤ?" ꯃꯗꯨꯗ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯁꯃꯨꯗ꯭ꯔꯗꯒꯤ ꯑꯩꯅ ꯀꯔꯝꯅ ꯃꯐꯝꯁꯤꯗ?" ꯃꯗꯨꯗ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯑꯩꯅ ꯀꯔꯝꯅ ꯃꯐꯝꯁꯤꯗ?" ꯑꯁꯨꯝꯅ ꯏꯉꯛ ꯉꯛꯅꯕ ꯑꯗꯨꯗ ꯊꯣꯡꯂꯦꯟꯅ "ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯃꯥꯔꯖꯤꯡꯅ ꯁꯨꯝꯗꯨꯅ ꯊꯅꯝꯕꯗꯒꯤ ꯅꯈꯣꯏ ꯁꯪꯁꯥꯔ ꯑꯃꯗ ꯆꯠꯂꯨꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯔꯖꯤꯡꯗꯣ ꯁꯤꯔꯦ꯫ ꯑꯗꯨꯅ ꯅꯈꯣꯏ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯏꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯋꯥꯈꯜ ꯇꯥꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯁꯒꯣꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯅꯣꯡꯊꯣꯟꯕꯅ "ꯍꯩ, ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯤ ꯑꯩꯒꯤ ꯁꯒꯣꯜꯒꯤ ꯃꯈꯣꯜꯅꯤ, ꯀꯗꯣꯝꯗꯅꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯣ ꯃꯥꯔꯖꯤꯡꯒꯤ ꯁꯪꯂꯦꯟ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯅꯣꯡꯊꯣꯟꯕ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯊꯣꯡꯂꯦꯟꯅ ꯈꯪꯂꯤ꯫ ꯉꯁꯥꯏ ꯑꯃꯣꯗꯣꯟ ꯆꯤꯡꯊꯛꯇ ꯁꯤꯈꯤꯕ ꯑꯗꯣ ꯃꯥꯔꯖꯤꯡ ꯅꯠꯇꯦ,
mahakna mitang tawduna tharakpa magi mamini adubu haujikti larik adu manakta leitrabanina larik adu da iba lewa punamak tapna khawkhre adunani lan nasida ukhiba laimu phatraba punamak mangkhriba se aduga marjingna haujik kadaida leikraba asumna khanduna thonglena leiringai maga lakminaba mayamna makhoi loinamak khunda hallasi haiduna makhoi khunda amu khalakli adumna makhoina hankhibadu marjingna mongsong amadagi lumlaga yinglaga leikhi marda mahakna khanjai karino larik aduna ifamdagi hek mangkhibaga aina fakhiba larik aduda iba lewa punamak kauribasibo aduga amana larik adu parubadagi aigi wakhalsida phattaba thabakta tawningkhibani aigi pabungna hairamba larik ahumdu phatraba noroki lai 19 ikhibane haibado sumba tare larik adugi matangda oza amaiba kaya sa onduna siba larik munabada siba kaya thokrabani aduga handaktasu aigi pabunga thonglen amadi nongthonbaga yengthinabasu leikrabani maduda natana aina larik adugi mahayado hairubadagi karisu leitaba sana khragedamak khunja adubu kayada wankraba phare ai sujumda halaroi pabungna thanamba kabru singgi sanglen aduda leiduna tawjuruba papase ko nganaba lai ninglurage asumna amaiba marjing do kabru maikai pangki nakan amadana thonglen amadi nongthormana lusingba makhoi kangbu ado khul adu yorakli makhoina khul adu yorakpada asok apan kaya ma thokramli aduga landi loiramli makhoi khun adu da lehoba miyoi singna marjinga lan thengnaba satkhiba makhoi kangbu ado wana ngaiduna leirimki haujikti makhoi su laklabanina mayamdo awaba punamak kaukthokduna harawnakhi asumna tamthiraba lan ado loisinki thonglen amadi nongthonbasu mayumda harawna hankhre asumna tha khara haukraba matung khun ado mahausagi punsida hanjinki adubu selungba adudi kanba adumak ngamkhidre mada natana lanpham maduda asok apan nangkhiba makhoi kharasu kanba ngamkhide masidagi khul aduda selungbagi mitama ma saduna irai leima imagi sanglenggi nakan amada thamki mitam aduda sahi khudingi haikat leikat tamki amadi khungang adugi damak thawai katkraba amaiba sing amadi athauba singbu ningsing kumon pangthokhi asumna matamado sahi nipuma thoilom hokhrei ngahan waida sudakar ge manakta laktuna nupi silin khiba ganja thakiba nupa pakhang khogelado haujikti ahan wari mahaksu mana pamjaba sobitaga luhongduna macha masu leiri lanpham maduda yaukhiba amaiba punamakti ahan oduna loina leikhidrei numitto khun adugi irai lema imagi lai haraupa marini chanba numitni numit aduta khogelgi masunupina mapu khogelda khul asida leiriba irai lema imase munabagi asoba lana mathokhi hai sumbra ipu haina hangi maruda khogelna sumi ngasidagi sahi niphuma thoigi matamda thokhibani matamdudadi aise sahi kunmari kunmanga romda subada ngariba matamni asi haiduna thokiba wari singado likhi asamna wari sana lakpana haujikti masu mapu laibung jawri laibung aduda khungi miyamna jagoi khuthek tamduna harau nungaina jagoi sabadu uraga khogel maithong maka lamna momon nokhi mathang manau naina chathajarakliba khul lekai hariba wari asi matang asida loisinjari wari asida sokiba lankiba wahi wata khibik tabiriba singna pukchel chauna ngakpigani matung tarakpata nungai ba wari kaya amuk pujaraki ngasigi damakti mayampu amuka hanna makhal mathel manipur cheninna ikok nona khurumjari